Chingdum macha macha singi marakta leiba leihau chelaba tampaki lamni Transki Reserve Mohasi Churel na konba chuzak lobuk amadi pukning huraba sanabung na paksan na sandokri nongpok pangna Bharat Mahasagar tamna tamna uri agawba khangpok sangsing imong manung leifam mathang Mahausa lairemina chekshin na sem saraba pukning huraba lamdam asida Maraibak mazati nungsibagi akanba thamoi chenba tanglaba mioi pok amakhaki wakal chara lingki mara takhi mahak ado atai kanasu natte Nelson Mandela ni Nelson Rolihlahla Mandela kunu haina khangnaba khungangi shahar oina tawba umtatagi manakta July 19 ing sok 1919 da poki apokpagi ming Henry Mandela kawi Tembu sagai gi ningthaukoon gi naknaba imong manunggi misak ama oibana daragi chatnabi hongna loncha tung ina dai chelaiba misak ama oiranaba fazana naulakhibani loinana ningthaugi wal bicharda tingwangnaba semba sabagi makoksu oirami ahanba prithvi gi lanjauda ningthauga loinana kha nongpok nongchup Africa da German gi mayokta thongna fana lantheknakhi Turonba mini Henry Mandela nupi mari gi mapuroi bani Nelson Mandela bu pokpi mamagi mingdi nokaki khwaina di nosekini hairaga su khangnei fazaba amadi akanba lamchat chatpini mina pak hena henjinba yadabini matam aduda Transki lamdam singita oiba afafatta kaya yengshinnanaba amadi Pretoria sasanda poktakpi naba General Council amakhak leirami Council adu bunga haina khangnei African amadi European punna yawa sabani Henry Mandela su sabaduda yawarami Kunuda lairingai gi punsidi yamna chamba mapangi irang changdaba khungangi punsini machim galoinana sansenba nungtigi chatli hameng yauna chingba yokpa yamna maru oiba imong manunggi thabakni Nelson Mandela gi damaktadi lau khoibagi thabaksu yawarami Angang oringaidagi akal athaugi thabakta pukning luplami amasung thongna fana pukninggi changing kaya thingnanaba pamlakhi mahakki sahi lengagi angang singdi nungthilda chen chongduna sanaruba amadi sansen sangak chalubagi awa pothaduna numidang nganna yahip tali Nelson Mandela di numit khuding ahal oiraba kanglupki amadi Jati gi miyoi shingi lamhangda mijau thaduna mahitikpa amasung makoina hokraba nungairaba matam kayagi maru oina angoba jati na laktringai matamgi wari libadu thawai yauna taduna ahing mingsel khanglammi wari sing asina mahaki tunggi rajniti punsi ama sagatpada achoba lamjing oiki tattana kauba leitana sonjaki bawari amana Matam aduda ikhoigi miyam prajana kiyada haraute yamna chikna hingjaramba makhoigi ningthau makhoigi mantri sabha kiyada ganatantri oiramkhraba punsida bathajaba thamduna leibaki mafam amadagi mafam amada ningtamna chatok chasin tawba ngamlammi matam adudadi asigumba des asi isagi iraipa oijaramido Lehau chelabalam ningthi zaraba mamalyam lava jungle Churel awatpa kobata leitabi khani kayani do leirol nungda oiram khido matamdo ina khunbi phajabada mapa leitrabi mikha pondabi pokna famlamdam aikhoi isana lengak sasan lingammi khongmi lanmi aikoina khursi paijarami lalol itikki hiram kayamuksu aikoina silangjarami Khulgi Sanapati Khulakpa Singna Thongna Fana Maraiba Kanana Basokna Kiba Lanfam Sing Maduda Punchi Pontha Oikiba Lusing Basingi Wari Africa Zati Khuding Maki Chautok Nafam Oiraba Kaungam Laroidaba Thongdok Naktana Thalli Mission School da Tamlingai Matamda Angakpa Sangsar Amaga Sakhang Naki Itihas ke lari khuding da angau bazati singbu thongna phaba singda chalhanba aduga kuchu muba zati buna sahi ngahing chaba sanhuranba miyoi haina singthaba angang oizarabusu Nelson Mandela gi thamoida madu khak khangwa ngamkhide thamoi kaikhi tamliba lairik sing adu mamutta naina gi khanki achum aran gi bichar changkhona sagatna bahotna khi Lairik laisu tambada pukning changki school ka bada mapana setlamba khungrau achonba semdok laga setli maduki damak mahak miyam gi noknafam oirami mahak nadi makhoi bukhak thausabiramde
School-dagi kumlakpada, yumdasu matam arembada, khak manghalamde, numit khuding ikui-kuidana, thokiba thawdok kaya ningsingnaba hotnay, loinana, itihas paaduna nainanaba, lepa laite. Mataw karamna General Smith na 1983 nongpok thangba khop changda nipanupi angang punna mi 160 minungsi khangdana hatkhiba amuksu dog test thiba ngamdabagidamak khanungchuk prikada aeroplane dagi bom thadakhiba ningsinglubada khudingmak mahaki thamoida awaba chaina ama phawkhi. Sok 1980 Henry Mandela akanba anaba amadagi masagi fibam yamna soksinki punsiki aroiba pungpham laklagani khanjaduna Paramount ki chief jati ki ningthau kauduna mahaki amata ngaizaraba masanipa Nelson Mandela bu sinaba matamda asumna phongdokjarami isanipa asi nahaki nanai oina sinajarabani amata ngairaba ichanipani mahakna machemsingda amadi mahaki marup mapangsinga wari sanaba tabadagi aina haiba ngami madudi mangonda mazati bu nungsiba amadi semgat sagatningbagi akanba ihul ama lei nahakna chanbiduna mabu asigumba ama oiraga fagani khanbiba mawongduda sembiyu mahai masing changkhona tambiyu maduna nahakki tunginba ama oibada matik chajanaba. Henry Mandela na pamjabasing adu Paramount chief na yabirami mapa leikhidraba matung masagi chahi 12 da Nelson Mandela ningthaugi leifam Makechweni da leirami mache mabel na nungsina sonjaki madudi haujikti ningthauna magidamak fajaba setna chanaba firol thonbiragani aduga ipwa asisu mi ama oijaba ngamlagani. Masagi chahi 13 suba matamda Nelson Mandela laiming longnaba thorang tawrami mahaki mamanaba nipa macha kaya mukka loinana chingda chayol kaya laiminarami jati gi chatnabi matung ina maida ngoba machu taisilli aduga masa pumbana asangba una napina kupsinba fizol setlami mathak thongba ahal singna lamjinglaga dharmagi oiba thoram kaya pangthokhi loinana pakhang oirakpagi haunabi sajat lichat amadi jati gi sabha kaya da member ama oibagi changdaba yadaba gunsing lainanaba akanba siksha pirami matam asi Nelson Mandela Kwakburi da Training College amagi satra oiri.